ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯣꯛ ꯑꯅꯤ ꯊꯋꯥꯏ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯤ.ꯑꯦꯟ. ꯈꯨꯃꯟ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯐꯝꯅꯥꯏ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯂꯂꯣꯟꯕ ꯑꯁꯤꯅ ꯍꯦꯟꯅ ꯇꯧꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯐꯥ ꯃꯈꯨꯠꯇ ꯉꯥ ꯇꯨꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯀꯥꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯂꯩꯍꯥꯎꯅꯣ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ ꯀꯥꯔꯛꯑꯦ꯫ ꯀꯣꯜ ꯑꯃꯇ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯉꯥꯀꯨꯞ ꯌꯥꯝꯅ ꯐꯥꯔꯛꯑꯦ." ꯅꯨꯡꯁꯥꯁꯤꯁꯨꯕ ꯑꯣꯟꯊꯣꯛꯅ ꯑꯗꯨꯝ ꯀꯟꯅ ꯁꯥꯈ꯭ꯔꯦ ꯍꯥꯏꯋꯥꯅꯦ꯫ "ꯏꯃꯥ, ꯀꯔꯤ ꯉꯥꯅꯣ ꯐꯥꯔꯛꯂꯤꯗꯨꯕꯣ?" "ꯉꯁꯤꯗꯤ ꯉꯥꯁꯦ ꯑꯆꯧꯕꯕꯨ ꯏꯌꯥꯎ ꯌꯥꯎꯗꯦ, ꯉꯥꯀꯨꯞꯅ ꯅꯝꯃꯦ꯫ ꯁꯦ ꯑꯃꯨꯛꯇ ꯃꯟꯕꯁꯦ ꯌꯥꯎꯔꯛꯑꯣ꯫ ꯑꯗꯣ ꯑꯌꯨꯛꯀꯤꯗꯤ ꯀꯔꯤ ꯑꯦꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯈ꯭ꯔꯒꯦ?" "ꯏꯃꯥ, ꯉꯔꯥꯡ ꯏꯃꯥꯅ ꯌꯥꯏꯊꯣꯛꯄ ꯉꯥꯗꯨꯒ ꯑꯂꯨ ꯈꯔꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯕꯅꯤ ꯏꯃꯥ." "ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯀꯣꯜ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯑꯣ꯫ ꯉꯥꯃꯨ ꯈꯔ ꯌꯥꯎꯔꯤꯕꯁꯦ ꯍꯤꯡꯂꯤꯕ ꯃꯥꯜꯂꯤ, ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯅꯕ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯉꯥꯃꯨ ꯑꯍꯤꯡꯕꯁꯤꯡ ꯑꯗꯨ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥ ꯃꯟꯕ ꯂꯣꯏꯔꯕꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯋꯥꯕ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯂꯥꯏꯔꯕ ꯂꯩꯇꯕ ꯑꯋꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯂꯩꯍꯥꯎꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯉꯥ ꯐꯥꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯇꯝꯐꯥ ꯑꯃꯗꯤ ꯂꯩꯍꯥꯎꯅꯨ ꯄꯥꯠ ꯑꯃꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯠ ꯑꯗꯨ ꯏꯊꯛ ꯏꯄꯣꯝꯅ ꯉꯥ ꯐꯥꯕ ꯌꯥꯔꯝꯗꯦ꯫ "ꯏꯃꯥ, ꯉꯁꯤꯗꯤ ꯉꯥ ꯐꯥꯕꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯁꯤꯁꯨ ꯂꯦꯞꯇꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯁꯦ ꯂꯦꯞꯇ꯭ꯔꯕꯗꯤ ꯉꯥ ꯐꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯍꯜꯂꯁꯤꯔ ꯏꯃꯥ?" "ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯦ, ꯅꯨꯡꯁꯤꯠꯁꯤꯁꯨ ꯆꯥꯟꯅꯅ ꯍꯦꯛꯇ ꯁꯤꯠꯈ꯭ꯔꯦ꯫ ꯉꯥ ꯈꯔ ꯐꯥꯒꯗꯕꯁꯦ ꯃꯇꯝꯁꯨ ꯈꯔ ꯂꯩꯔꯤ꯫ ꯑꯗꯣ ꯅꯨꯡꯁꯤꯠꯁꯦ ꯂꯦꯞꯄ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ꯫ ꯑꯗꯣ ꯂꯩꯍꯥꯎꯅꯣ, ꯏꯃꯥꯅꯦ ꯀꯣꯛꯁꯤꯁꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯥꯁꯤꯅ꯫ ꯑꯗꯨꯅ ꯏꯃꯥ ꯎꯔꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ꯫ ꯅꯨꯡꯁꯤꯠ ꯂꯦꯞꯈ꯭ꯔꯒ ꯍꯧꯗꯣꯔꯛꯎꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯇꯝꯐꯥꯗꯨ ꯎꯔꯨꯝ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯊꯛ ꯏꯄꯣꯝꯒ ꯀꯟꯅ ꯅꯩꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯔꯣꯟꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯩꯍꯥꯎꯅꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯃꯟꯗꯨꯅ ꯃꯅꯥ ꯑꯗꯨ ꯏꯁꯤꯡ ꯃꯌꯥꯗ ꯊꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯉꯥ ꯐꯥꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯔꯝꯂꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯗꯣ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯒꯅꯤ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯝꯐꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯂꯩꯍꯥꯎꯅꯣ, ꯏꯄꯣꯝ ꯅꯥꯏꯕ ꯈꯔ ꯐꯔꯕ꯭ꯔꯣ? ꯉꯥ ꯐꯥꯕ ꯍꯧꯔꯁꯤꯔꯥ?" "ꯏꯃꯥ, ꯉꯁꯤꯗꯤ ꯉꯥ ꯐꯥꯔꯒꯨꯝꯁꯤ꯫ ꯏꯄꯣꯝꯁꯤꯁꯨ ꯐꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯉꯥ ꯐꯥꯔꯒꯨꯝꯁꯤ꯫ ꯑꯗꯣ ꯏꯃꯥ, ꯉꯥ ꯐꯥꯐꯝꯁꯦ ꯃꯐꯝ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯒ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯒꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯑꯣꯏꯅ ꯐꯥꯁꯤ." "ꯏꯃꯥꯒꯤ ꯂꯩꯍꯥꯎꯅꯣ, ꯃꯐꯝ ꯑꯇꯩꯗ ꯉꯥ ꯀꯌꯥꯕꯨ ꯂꯩꯇ꯭ꯔꯦꯗ꯫ ꯑꯗꯨꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ꯫ ꯃꯐꯝ ꯑꯁꯤꯗꯤ ꯉꯥꯁꯨ ꯃꯌꯥꯝ ꯑꯣꯟꯕ ꯎꯔꯤꯕꯅꯤ ꯏꯃꯥꯅ꯫ ꯑꯗꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯜꯂꯁꯤꯗ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯃꯥ ꯃꯆꯥ ꯉꯥ ꯐꯥꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯂꯩꯍꯥꯎꯅꯨ ꯐꯤ ꯀꯟꯅ ꯁꯨꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛ ꯑꯃ ꯄꯥꯏꯔꯛꯂꯒ ꯃꯤꯔꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ ꯂꯩꯍꯥꯎꯅꯣ, ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ꯫ ꯅꯍꯥꯛꯄꯨ ꯎꯕꯗ ꯎꯆꯦꯛ ꯑꯩ ꯐꯥꯎꯕ ꯉꯥꯎꯔꯦꯗꯣ꯫ ꯑꯗꯨꯕꯨꯅꯦ, ꯅꯍꯥꯛ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯅꯍꯥꯛꯀꯤ ꯃꯄꯣꯛ ꯃꯩ ꯑꯁꯦ ꯑꯋꯥꯕ ꯇꯥꯎ ꯍꯥꯏꯕ ꯂꯩꯀꯣ." ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯂꯩꯍꯥꯎꯅꯨꯒꯤ ꯃꯅꯥꯗ ꯁꯖꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯈꯣꯡꯂꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯨꯔꯝꯕ ꯐꯤ ꯑꯗꯨ ꯊꯝꯂꯒ ꯁꯖꯤꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯂꯩꯍꯥꯎꯅꯨꯕꯨ ꯁꯨꯝꯂꯒꯦ ꯈꯟꯈꯤꯕꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯁꯨ ꯁꯖꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯩꯍꯥꯎꯅꯨꯅ ꯅꯨꯡꯁꯤꯔꯕ ꯁꯖꯤ ꯑꯉꯧꯕ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ "ꯑꯣ,
Ngasai khongliba saji asidi asida leirise oiramba tai kayada nusiriba masibu yumda purasirani hoida yumda hekta puragi aduga thamlagi asi khanbadagi lehaununa saji adubu phanaba tawrami matam aduda saji adudi phallauna chonglaga lokchap tamna senki mataw adu ubada lehaunugi mathamoidu pothajarande saji adu phabangamda ningba kaina mayumda amu halaktuna phi adu amuk suba haurami tanja aduda tamphasu machagi manakta laktuna asumna hairei lehaunu isabu phi suba loirabro ima loidi loidore kari leiregi ima kaisu leiteda hayengdi ima khunja nupi kharaga nga phaba chatkadori maduda punaba indo khara segai aduna isagi indo photminna sira haigena tawbani loisilo ima indo photpa hauramlage ko asi hairamlaga mama tamphasu in photpa haurami laihaunusu awatpa phi khara adu khulaithuna suraba matung phodoklami pumnamak loiraba tungda laihaunu mamane in pholiba adu masu yaurami ima kayam walige photoba yamdreda mafam ku thamu tangai inse nga phabada sum sijinabasida nga hingmanam nambadagi usina chiklamlibani tawrise imasu mafam jana thamhaudri adunani aisu khalamini imagi inkhuose natayama isa sadena asumna wari sana duna pholakpana in photpa adusu loiraklami in photpa loirabada mama macha ani changduna mai hogatuna nga achangba khara leiriba adu yairami asumna numit asimasu haukhirami mathangi numini khungi nupi khara chak tuklaba matung in puraduna tamphagi mayumda laklami tamphasu in lama pairaduna mayamgi marakta yaurami nupi amana tamphada sumna hairei tampha nangdi nga phaba yamna hai aikhoina nga phadrabasu nahakti hekta pharami ado ngasigi nga phabam sibu maikai kadomda chatsige tamphana amu mayam aduda sumna hairei khadai dainoda mapa chanarubagi phariba haidunida ado ngasidi awanglamda chatuna pharuse awangi patlado nga yamna onbadi ui adubu mafam adudadi amukta nga phaba changdri ado ngasidi ekhoi mayam pulingaida amukta chaluse mayambu kari khanbibage mayam adugi maraktagi nupi amana amu asumna hairei adudi yai chaluse aikhoina laklibase nga phagena lakliba natro adunabu nga bu leirabadi hekta pharurasida leire mayam dusu hoi haina loina yanarami asumna makhoi mayam adu sumlakpana hairiba pal adu yauraklami makhoina pal adu hek yaurukpaga akanba nuksisitpa haurakhi aduga pal adugi ising adusu ithak ipom kanna naiba hauraklami maya ising asidi in thaba yaroi karigumba tharurabasu sonba ngamoi ipom sisu kankre karam tawni mayam maraktagi nupi amana magi il adu tharami matam aduda silamba nusit amadi isingi ithak ipom kaya adu lepkhirami adumna lepkhiba aduda makhoi mayam adu haraurami adudagi makhoi mayam adu pal adugi mapanda leplaga insingba haurakledo ahanba insingbadadi ngakha ama phawba yauraklamde ngaiyak sum insinglaklabada angakpa phangna nga mayam ama lakpa haurakhi adubu anirak suna lakhijri mayam adu ngaiyak makha tana inthaduna lei mayam adu haunaduna aroiba oirase hairaga il adu chingkhalakhi matam aduda in khudingi nga apumba oina mayam lakhi madu ubada mayam adu makha tana leithaba tanbadagi mafam adu thadoklamlaga chatnaba hainaraklami mayam dusu hoi hainaduna aphaba nga kharadu puduna kanarakhi matam aduda insingba yaurakhibi maunaha ama mayam marakta yaubu uramde nupi amana asumna hairei mayam amukta ngaikho aikhoi yum thangnabagi handakta luhonglakhibi irikto yaubu udi kadaida amuk laikhrajatone mayam adusu kuyeng yenglei adubu irikti yaubu uramde mayam adu amu haunaduna pat adu tamna laklami matam aduda nga tunggonga inga leiba adu ubadagi mayam adu sangsinduna irikpu kaurami matam aduda irikti khumlakhijri mayam adusu mafam aduda irikpu koithi thijei numit tarakpana hanbadagi makhoising adu mayumda hanarakhi mayum yoruklabada irik mangkhibagi paudu mayumda makhoina tamlami matam aduda irikki makuba oiriba aduna asumna hairakhi isusa nakhoibu mafam adudadi kanana haidana
ꯏꯟ ꯆꯤꯡꯕ ꯆꯪꯂꯨꯔꯤꯕꯅꯣ? ꯃꯐꯝ ꯑꯗꯨꯗꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯪꯅꯕ ꯀꯤꯗꯅ ꯆꯪꯅꯈꯤꯗ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯀꯔꯤꯒꯤ ꯆꯪꯂꯨꯔꯤꯕꯅꯣ? ꯏꯃꯧꯗꯣ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯗꯣ ꯍꯥꯟꯅ ꯆꯠꯂꯨꯕꯁꯨ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒ ꯑꯃꯨꯛꯇꯁꯨ ꯃꯐꯝ ꯑꯗꯣ ꯂꯩ ꯍꯥꯏꯕ ꯇꯥꯗꯦ꯫ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯟ ꯆꯤꯡꯂꯨꯁꯤ, ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯇꯝꯐꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯔꯤꯛ ꯌꯥꯎꯕ ꯎꯗꯕꯗꯒꯤ ꯑꯩꯈꯣꯏ ꯍꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯇꯨꯡꯒꯣꯟꯗꯨꯒ ꯏꯟꯗꯨ ꯈꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯇꯝꯐꯥꯅ ꯉꯥ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯄꯪꯕꯤꯗꯣ ꯑꯋꯥꯕ ꯇꯥꯔꯕꯀꯣ꯫ ꯇꯝꯐꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯅ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯁꯤ, ꯏꯟ ꯆꯤꯡꯂꯨꯁꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯀꯔꯤꯁꯨ ꯈꯪꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ ꯇꯝꯐꯥ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯌꯨꯝꯗ ꯂꯩꯇꯦ, ꯂꯪꯐꯩ ꯆꯠꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥ, ꯏꯃꯧꯗꯣ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ, ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯧꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯣ꯫ ꯇꯝꯐꯥꯅ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯔꯒꯦꯀꯣ ꯇꯥꯔꯣ꯫ ꯅꯍꯥꯛꯅ ꯏꯃꯧ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯆꯠꯄꯅꯤ꯫ ꯅꯍꯥꯛꯅ ꯏꯃꯧ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯀꯅꯥꯁꯨ ꯆꯠꯂꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯉꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯍꯥꯛ ꯅꯇꯣꯝꯇ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯂꯨꯞꯀꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯨꯞꯈꯤꯕꯒ ꯏꯃꯧ ꯏꯔꯤꯛꯇꯣ ꯃꯁꯥꯅ ꯀꯪꯐꯥꯟꯗ ꯀꯥꯖꯔꯛꯀꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯥꯛꯇꯨꯅ ꯅꯍꯥꯛꯄꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯃꯌꯦꯛꯀꯤꯗꯤ ꯅꯍꯥꯛꯀꯤ ꯅꯔꯥꯅꯤ, ꯑꯗꯣ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤꯀꯣ꯫ ꯇꯝꯐꯥ ꯏꯔꯤꯛꯀꯤ ꯃꯀꯨꯕꯣꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯆꯣꯞꯇꯣꯏ ꯁꯔꯨꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯖꯩ꯫ ꯇꯝꯐꯥꯅ ꯑꯍꯜ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯝꯐꯥ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯍꯥꯎꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯂꯩꯍꯥꯎꯅꯣ, ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯉꯛꯎ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯁꯤꯕꯣ? ꯉꯥ ꯌꯥꯝꯅ ꯐꯥꯔꯛꯄ ꯃꯥꯜꯂꯤ꯫ ꯉꯥꯗꯤ ꯀꯗꯥꯏꯅꯣ ꯏꯃꯥ? ꯉꯥ ꯇꯨꯡꯒꯣꯟꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯉꯥꯁꯤꯡꯗꯣ ꯐꯖꯅ ꯃꯟꯊꯣꯛ, ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯏꯃꯥ ꯏꯆꯥ꯫ ꯏꯃꯥ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯂꯨꯒꯦꯀꯣ꯫ ꯂꯩꯍꯥꯎꯅꯨ ꯃꯃꯥꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯗꯨꯕꯨ ꯃꯟꯊꯣꯛꯇꯨꯅ ꯊꯨꯡꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯣꯊꯥꯕ ꯆꯪꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯝꯐꯥ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯥ ꯂꯩꯍꯥꯎꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯤ꯫ ꯏꯃꯥꯒꯤ ꯂꯩꯍꯥꯎꯅꯨ, ꯏꯃꯥꯅ ꯉꯁꯤ ꯌꯦꯡꯂꯤꯕ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯇꯝꯂꯝꯂ ꯃꯥꯜꯂꯤ꯫ ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯖꯕ ꯑꯁꯤꯗ ꯅꯣꯡꯗꯝꯕ ꯃꯥꯅ ꯑꯋꯥꯕ ꯃꯄꯣꯛꯇ ꯇꯝꯕꯤꯔꯝꯂ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯦ ꯎꯔꯔꯣꯏꯀꯣ ꯏꯃꯥꯅ꯫ ꯍꯌꯦꯡ ꯏꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯃꯥꯒꯤ ꯁꯛꯇꯝꯗꯤ ꯏꯆꯥꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯏꯃꯥꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯕꯗ ꯏꯆꯥ ꯋꯥꯈꯜ ꯋꯥꯒꯅꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯆꯠꯇ꯭ꯔꯒ ꯏꯆꯥꯁꯨ ꯌꯥꯎꯅ ꯃꯤꯃꯥꯡ ꯐꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯄꯥꯠ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯏꯔꯤꯛꯇꯨ ꯀꯪꯐꯥꯟꯗ ꯋꯥꯡꯈꯜ ꯃꯥꯡꯂꯨꯕꯒꯨꯝ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯏꯔꯤꯛ ꯃꯁꯥ ꯑꯗꯨ ꯏꯉꯛꯉꯛꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯏꯔꯤꯛ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕꯅ ꯏꯔꯤꯛꯇꯨ ꯀꯤꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯂꯩꯍꯥꯎ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯩꯅꯣ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯤꯗ, ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯍꯥꯎꯅꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯏꯔꯨ ꯑꯃꯨꯛ ꯂꯨꯔꯝꯃꯤ꯫ ꯀꯩꯅꯣ ꯏꯃꯥꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯉꯁꯥꯏꯗꯩꯕꯨ ꯁꯨꯛꯎ ꯎꯗꯦꯕ꯫ ꯀꯥꯟꯅꯗꯦ, ꯆꯥꯛ ꯊꯣꯡꯗꯣꯛꯂꯒꯦ꯫ ꯆꯥꯛ ꯆꯥꯕꯒ ꯉꯥ ꯐꯥꯕ ꯑꯃꯨꯛ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ꯫
ꯑꯁꯨꯝꯅ ꯂꯩꯍꯥꯎꯅꯨ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯃꯥꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯂꯩꯍꯥꯎꯅꯨ ꯃꯁꯥꯗꯨ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯂꯥꯝꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯇꯝꯐꯥꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯂꯩꯍꯥꯎꯅꯨ ꯃꯁꯥ ꯑꯗꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯐꯥꯎꯕ ꯃꯃꯥꯗꯤ ꯂꯥꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯍꯥꯎꯅꯨ ꯀꯞꯄ ꯍꯧꯔꯛꯂꯤꯗꯣ, "ꯏꯃꯥ, ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ? ꯅꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕꯁꯦ ꯇꯥꯕꯤꯔꯒꯗꯤ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯣ ꯕꯕꯥ꯫ ꯅꯆꯥꯒꯤ ꯋꯥꯔꯕ ꯋꯥꯈꯜꯁꯦ ꯄꯣꯊꯥꯍꯟꯕꯤꯔꯣ ꯏꯃꯥ꯫ ꯅꯆꯥ ꯑꯩꯕꯨ ꯊꯥꯛꯄ ꯋꯥꯕꯗꯒꯤ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯕꯔꯣ ꯏꯃꯥ?" ꯂꯩꯍꯥꯎꯅꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯍꯥꯎꯅꯨꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯈꯟꯕꯤꯗꯦ꯫ ꯀꯂꯛ ꯄꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯊꯧꯁꯥꯗꯅ ꯂꯩꯅꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯍꯥꯎꯅꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯁꯖꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯖꯤ ꯑꯗꯨ ꯂꯩꯍꯥꯎꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯈꯟꯖꯩ꯫ "ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯂꯩꯍꯥꯎꯅꯨꯅ ꯀꯞꯂꯤꯕ ꯑꯁꯤꯕꯨ? ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯃꯥꯒꯤ ꯈꯨꯀꯞ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯃꯥꯏꯅ ꯀꯞꯂꯕꯗꯤ ꯂꯩꯍꯥꯎꯅꯨꯁꯦ ꯀꯨꯏꯔꯔꯣꯏ ꯁꯤꯈꯤꯕ ꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗ꯫ ꯀꯥꯟꯅꯗꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯅ ꯀꯞꯄꯒꯤ ꯃꯔꯝ ꯈꯪꯗꯣꯛꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅꯨꯒꯤ ꯃꯌꯨꯝꯗ ꯁꯖꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯅꯨ ꯀꯞꯄ ꯇꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯅ ꯐꯖꯔꯕ ꯁꯖꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅꯨ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯎꯔꯨꯕꯗꯩ ꯂꯩꯍꯥꯎꯅꯨ ꯃꯃꯥꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅꯨ ꯃꯃꯥꯕꯨ ꯑꯃꯨꯛ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯂꯤ꯫ "ꯏꯃꯥ, ꯅꯍꯥꯛꯄꯨ ꯅꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ? ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ꯫ ꯏꯃꯥ, ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯋꯥꯍꯩ, ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨ ꯆꯥꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯈꯣꯕ ꯏꯃꯥ꯫ ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯄꯗꯁꯨ ꯅꯆꯥꯗ ꯍꯦꯛꯇ ꯍꯥꯏꯔꯝꯕꯗꯥꯏ, ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯅꯆꯥꯗ ꯇꯥꯛꯂꯝꯅ ꯆꯠꯂꯤꯕꯅꯣ ꯏꯃꯥ?" ꯂꯩꯍꯥꯎꯅꯨ ꯑꯁꯨꯝꯅ ꯀꯞꯂꯒ ꯋꯥꯃꯟꯈꯤꯗꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯖꯤ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯩꯍꯥꯎꯅꯨ ꯁꯤꯔꯕꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅꯨ ꯁꯣꯔ ꯍꯣꯜꯂꯤ, ꯁꯤꯕ ꯅꯠꯇꯦ, ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯃꯟꯕꯒꯤꯅꯤ꯫ ꯑꯌꯨꯛꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯍꯥꯎꯅꯨꯕꯨ ꯁꯖꯤ ꯑꯗꯨꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯔꯤ꯫ ꯑꯩꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯣꯟꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯂꯝꯒꯅꯤꯀꯣ? ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯩꯒꯤ ꯃꯄꯨ ꯑꯅꯤ ꯄꯤꯔꯛꯈꯤꯕ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯄꯥꯎ ꯑꯁꯦ ꯇꯝꯂꯒ ꯃꯤ ꯑꯣꯜꯂꯁꯤꯔꯅꯦ? ꯑꯗꯨꯕꯨ ꯃꯤ ꯑꯣꯟꯕꯗꯤ ꯌꯥꯈꯤꯅꯤ ꯊꯥꯖꯗꯦ꯫ ꯑꯩꯁꯨ ꯁꯖꯤꯒꯤ ꯃꯄꯨ ꯑꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯣꯏ ꯃꯥꯟꯗꯅ ꯁꯖꯤꯒꯤ ꯃꯄꯨ ꯑꯃ ꯍꯦꯛ ꯅꯤꯔꯨꯔꯦꯕ꯫ ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯤ ꯑꯩ ꯍꯦꯛꯇ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯖꯤ ꯑꯗꯨ ꯂꯩꯍꯥꯎꯅꯨꯒꯤ ꯄꯥꯝꯕꯣꯝꯗ ꯃꯪꯈꯥꯡꯅꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎꯅꯨ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯨꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯎꯗ꯭ꯔꯕꯗ ꯂꯩꯍꯥꯎꯅꯨꯗꯨ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯅꯨꯅ ꯍꯦꯛ ꯀꯞꯄꯒ ꯁꯖꯤ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯁꯖꯤ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅꯨ ꯀꯞꯄ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, "ꯑꯩꯗꯤ ꯁꯖꯤꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗ꯭ꯔꯦꯗꯅ꯫ ꯃꯥꯗꯤ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤꯀꯣ? ꯃꯥꯕꯨ ꯃꯕꯨꯛ ꯂꯥꯝꯂꯝꯂꯣꯏꯗ꯭ꯔꯅꯦ? ꯀꯔꯤ ꯆꯥꯔꯝꯒꯅꯤ? ꯑꯩ ꯁꯖꯤꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯈꯔ ꯊꯣꯡꯂꯒꯦ, ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯏꯃꯥꯒꯤ ꯃꯔꯝ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯍꯪꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯖꯤ ꯑꯗꯣ ꯂꯣꯟꯅ ꯆꯦꯟꯈꯤ꯫
ꯑꯗꯨꯒ ꯂꯥꯏꯅꯤꯡꯕꯒꯤ ꯃꯅꯥꯛꯇ ꯌꯧꯅꯅꯕ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯦꯜꯂꯛꯄꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯁꯨ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯕꯛ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨ ꯎꯔꯕꯗ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯏꯄꯨ, ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦꯗꯣ꯫ ꯍꯥꯏꯌꯨ ꯏꯁꯨꯅꯨꯄꯥ꯫ ꯏꯄꯨ, ꯑꯁꯤꯅꯤ, ꯑꯩꯒꯤ ꯁꯖꯤꯒꯤ ꯃꯄꯣꯛ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯅꯁꯨ ꯑꯩ ꯃꯤ ꯑꯣꯏꯅ ꯑꯣꯟꯅꯤꯡꯂꯛꯑꯦ ꯏꯄꯨ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯃꯤ ꯑꯣꯟꯅꯤꯡꯂꯤꯕꯗꯨꯅ? ꯌꯥꯈꯤꯔꯣꯏꯀꯣ, ꯅꯍꯥꯛꯀꯤ ꯁꯖꯤ ꯑꯣꯟꯕꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ꯫ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯤ ꯑꯣꯟꯕ ꯌꯥꯅꯤꯀꯣ꯫ ꯏꯄꯨ, ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ? ꯇꯥꯛꯄꯤꯌꯨꯗꯣ, ꯑꯩ ꯃꯤ ꯑꯣꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯤ ꯏꯄꯨ꯫ ꯑꯉꯥꯎꯕꯁꯤꯗꯤ, ꯁꯦꯁꯦ ꯏꯄꯨ ꯍꯥꯏꯒꯦꯀꯣ, ꯅꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕ ꯁꯤꯔꯕ ꯁꯖꯤꯒꯤ ꯃꯄꯣꯛ ꯂꯣꯏꯔꯤ, ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯃꯨꯛ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯄꯨ, ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯣꯏꯕꯒ ꯅꯁꯨꯁꯦ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯀꯗ꯭ꯔꯥ ꯏꯄꯨ? ꯍꯧꯔꯛꯑꯣꯏ, ꯅꯍꯥꯛꯀꯤ ꯆꯍꯤ 10ꯗꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯁꯖꯤ ꯑꯣꯟꯕꯒꯤ ꯑꯗꯨꯒ ꯃꯤ ꯑꯣꯟꯕꯒꯤ ꯃꯄꯣꯛ ꯑꯅꯤ ꯑꯁꯦ ꯅꯍꯥꯛꯅ ꯈꯣꯌꯨꯝ ꯂꯥꯏꯗꯒꯤ ꯅꯤꯖꯈꯤꯕꯅꯤꯀꯣ꯫ ꯏꯁꯨꯁꯦ ꯍꯥꯏꯐꯦꯠꯇꯤ ꯄꯪꯕ ꯖꯥꯠꯅꯤꯀꯣ꯫ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯁꯖꯤꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯂꯤꯗꯨꯁꯨ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯏꯁꯨꯅ ꯃꯤ ꯑꯣꯟꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯄꯨꯗ ꯍꯥꯏ, ꯏꯀꯥꯏꯒꯅꯨ꯫ ꯃꯔꯝꯗꯨ ꯆꯥꯔꯕꯗꯤ ꯈꯨꯗꯛꯇ ꯃꯤ ꯑꯣꯜꯍꯟꯒꯗꯧꯔꯤꯕꯅꯤ, ꯍꯥꯏꯌꯨ꯫ ꯏꯄꯨ, ꯑꯗꯨꯗꯤ ꯅꯁꯨ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯏꯄꯨ, ꯅꯁꯨꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ꯫ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯅꯁꯨꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯁꯨ ꯄꯥꯡꯕ ꯉꯝꯖꯗ꯭ꯔꯤ꯫ ꯑꯩꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕꯁꯨ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯏꯄꯨ꯫ ꯅꯨꯄꯤꯗꯨꯗꯤ ꯀꯃꯥꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯅꯣ? ꯏꯄꯨꯗ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯏꯄꯨ, ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯥꯒꯤ ꯃꯃꯥꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯖꯗꯦ꯫ ꯑꯗꯣ ꯏꯄꯨ, ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯉꯤ ꯏꯄꯨ꯫ ꯉꯥꯏꯈꯣ ꯏꯁꯨꯅꯨꯄꯥ, ꯑꯁꯨꯝꯅ ꯇꯧꯔꯁꯤ, ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯏꯄꯨꯒ ꯄꯨꯟꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤꯗꯣ ꯁꯥꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒ ꯁꯖꯤꯗꯨꯒ ꯂꯩꯍꯥꯎꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯩꯍꯥꯎꯅꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇꯕꯨ ꯊꯣꯛꯂꯛꯎꯗꯣ, ꯂꯥꯏꯅꯤꯡꯕ ꯂꯥꯛꯏꯌꯦ꯫ ꯂꯩꯍꯥꯎꯅꯨꯁꯨ ꯁꯖꯤ ꯂꯩꯔꯝꯗꯕꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯁꯨꯃꯥꯡꯗ ꯃꯥꯕꯨ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯖꯔꯛꯏ꯫ ꯏꯄꯨ, ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯏꯄꯨ? ꯏꯁꯨ ꯅꯨꯄꯤ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯄꯨꯁꯦ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ꯫ ꯑꯗꯣ ꯁꯨꯝ ꯂꯥꯛꯄꯗ ꯏꯁꯥꯁꯦ ꯆꯣꯛꯊꯈꯤꯕꯅ ꯏꯁꯨꯒꯤꯗ ꯆꯪꯂꯛꯂꯤꯕꯅꯤꯗꯣ꯫ ꯏꯄꯨ, ꯑꯗꯨꯗꯤ ꯏꯄꯨꯅ ꯆꯥꯅꯅꯕ ꯈꯔ ꯁꯤꯟꯖ ꯂꯥꯡꯖꯒꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯏꯄꯨ꯫ ꯌꯥꯔꯦ, ꯏꯁꯨꯒꯤ ꯋꯥꯍꯩ ꯇꯥꯕꯁꯤꯗ ꯏꯄꯨ ꯄꯦꯜꯂꯦ, ꯏꯁꯨ ꯅꯨꯄꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯖꯤ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨ ꯂꯩꯍꯥꯎꯅꯨꯅ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛꯇꯤ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯑꯩꯅꯗꯤ ꯅꯍꯥꯛ ꯄꯨꯛ ꯂꯥꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯨꯔꯒ ꯂꯩꯔꯝꯗꯦ꯫ ꯑꯗꯣ ꯅꯍꯥꯛ ꯂꯥꯝꯂꯁꯨ ꯉꯥꯏꯌꯨꯀꯣ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯩꯕ ꯈꯔ ꯇꯧꯗꯨꯅ ꯆꯥꯛ ꯅꯧꯅ ꯊꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯍꯥꯎꯅꯨꯁꯨ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯍꯥꯎꯅꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯁꯨ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯏꯄꯨꯁꯨ ꯄꯨꯛ ꯊꯜꯂꯦꯗꯣ, ꯏꯁꯨꯅ ꯑꯄꯥꯝꯕ ꯑꯃ ꯏꯄꯨꯗ ꯍꯥꯏꯌꯨ꯫ ꯏꯄꯨ, ꯅꯁꯨꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯍꯟꯕꯤꯌꯨ꯫ ꯃꯁꯤ ꯅꯠꯇꯕ ꯅꯁꯨꯒꯤ ꯑꯄꯥꯝꯕ ꯑꯇꯩ ꯂꯩꯖꯗꯦ ꯏꯄꯨ꯫ ꯅꯍꯥꯛꯀꯤ ꯏꯃꯥ ꯍꯥꯏꯕ? ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯏꯁꯨ ꯅꯨꯄꯤ? ꯂꯩꯍꯥꯎꯅꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯗꯝꯗ ꯇꯝꯖꯔꯛꯏ꯫ ꯏꯄꯨ, ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯃꯐꯝ ꯀꯩꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯁꯛꯇꯝ ꯎꯗꯕꯗ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯄꯣꯊꯥꯐꯥꯎ ꯈꯪꯗ꯭ꯔꯤ꯫
ꯏꯄꯨꯅ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥꯎ ꯇꯥꯍꯟꯕꯤꯌꯨꯗꯣ ꯏꯄꯨ. ꯏꯄꯨꯅ ꯏꯁꯨꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯈꯪꯈꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯁꯨ ꯅꯨꯄꯤ, ꯄꯨꯝꯅꯃꯛ ꯏꯄꯨꯅ ꯈꯪꯕ ꯉꯝꯂꯦ. ꯅꯍꯥꯛꯀꯤ ꯏꯃꯥꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯒꯦ ꯇꯥꯔꯣꯀꯣ. ꯏꯁꯨ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯏꯃꯥꯗꯣ ꯏꯔꯣꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤ. ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯅꯍꯥꯛꯀꯤ ꯌꯨꯝꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯄꯥꯠ ꯑꯃꯗꯅꯤ. ꯄꯥꯠ ꯑꯗꯣ ꯉꯥ ꯐꯥꯕ ꯌꯥꯗꯕ ꯂꯥꯏ ꯇꯤꯟ ꯀꯌꯥꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕ ꯑꯔꯨꯕ ꯃꯐꯝ ꯑꯃꯅꯤ. ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯔꯨꯕꯅ ꯅꯍꯥꯛꯀꯤ ꯅꯃꯥꯅ ꯑꯋꯥꯕ ꯑꯁꯦ ꯇꯥꯔꯤꯕꯅꯤꯗꯣ. ꯏꯄꯨ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯁꯤꯔꯦ ꯅꯠꯇ꯭ꯔꯥ? ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯏꯄꯨ. ꯏꯃꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ. ꯏꯁꯨ ꯅꯨꯄꯤ, ꯅꯍꯥꯛꯄꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦ. ꯍꯧꯖꯤꯛꯇꯤ ꯏꯄꯨꯅ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯂꯝꯕꯤꯁꯤꯡꯗꯣ ꯍꯥꯏꯔꯨꯔꯗꯕꯅꯤ. ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯀꯣ. ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯗ ꯅꯥꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯣ ꯏꯁꯨ ꯅꯨꯄꯤ, ꯁꯖꯤ ꯑꯁꯦ ꯑꯆꯝꯕ ꯁꯖꯤ ꯅꯠꯇꯦ. ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯅ ꯆꯥꯟꯕꯤꯔꯕ ꯁꯖꯤ ꯑꯃꯅꯤ. ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯁꯦ ꯑꯅꯤꯅꯤ. ꯍꯧꯖꯤꯛ ꯁꯖꯤ ꯑꯣꯏꯔꯤꯕ ꯃꯄꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯁꯖꯤꯒꯤ ꯃꯄꯣꯛ ꯑꯁꯦ ꯂꯣꯏꯁꯤꯟꯗꯅ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯕꯗꯤ ꯌꯥꯗꯦꯗꯣ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯥꯠ ꯑꯗꯨꯗ ꯆꯠꯂꯁꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯅꯤꯗꯣ ꯏꯁꯨ ꯅꯨꯄꯤ. ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯂꯩꯍꯥꯎꯅꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ. ꯀꯩꯅꯣ, ꯄꯥꯠ ꯑꯗꯨꯗꯤ ꯅꯍꯥꯟ ꯏꯃꯥꯒ ꯆꯠꯂꯨꯕ ꯄꯥꯠ ꯑꯗꯨꯅꯤꯗꯅ. ꯀꯔꯤ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯥꯈꯤꯕꯗꯣ? ꯑꯣ, ꯄꯥꯠ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯅ ꯊꯧꯁꯥꯗꯕꯗꯒꯤ ꯑꯩꯅ ꯏꯃꯥꯗ ꯇꯝꯈꯤꯗꯕꯅꯤꯀꯣ. ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯄꯥꯠ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯁꯨ ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯑꯗꯣ ꯊꯨꯡꯂꯒꯅꯤ. ꯀꯩꯁꯨ ꯋꯥꯔꯨꯔꯒꯅꯨꯀꯣ. ꯅꯍꯥꯛꯀꯤ ꯁꯖꯤꯒꯤ ꯊꯋꯥꯏ ꯑꯁꯤꯒ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯒ ꯑꯣꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ. ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏ ꯄꯣꯛ ꯑꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯂꯥꯎ, ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯩꯌꯨ. ꯏꯄꯨꯅ ꯏꯔꯣꯅꯨꯡꯁꯤꯗ ꯆꯣꯡꯊꯔꯣ ꯍꯥꯏꯕꯒ ꯆꯣꯡꯊꯒꯗꯕꯅꯤꯀꯣ. ꯑꯗꯨꯒ ꯏꯁꯨ ꯅꯨꯄꯤ, ꯅꯍꯥꯛꯇꯤ ꯃꯤꯠ ꯄꯥꯡꯕ ꯌꯥꯗꯦꯀꯣ. ꯏꯄꯨꯅ ꯄꯥꯡꯉꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯡꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯁꯨ ꯅꯨꯄꯥ, ꯌꯥꯔꯦ, ꯏꯔꯣꯅꯨꯡ ꯑꯁꯤꯗ ꯆꯣꯡꯊꯔꯣ. ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤꯕꯒ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯍꯥꯎꯅꯨꯒꯤ ꯃꯃꯥ ꯇꯝꯐꯥꯗꯨ ꯀꯪꯐꯥꯟ ꯇꯝꯅ ꯏꯔꯣꯅꯨꯡꯗꯒꯤ ꯀꯥꯔꯛꯂꯝꯃꯤ. ꯇꯝꯐꯥꯅ ꯀꯪꯐꯥꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯂꯩꯍꯥꯎꯅꯨꯕꯨ ꯃꯤꯠ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯔꯛꯏ. ꯂꯩꯍꯥꯎꯅꯨꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯔꯝꯃꯤ. ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯔꯕꯗ ꯂꯩꯍꯥꯎꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ. ꯏꯕꯦꯝꯃ, ꯏꯁꯨ ꯅꯨꯄꯤ, ꯅꯈꯣꯏ ꯃꯇꯨꯡꯗꯒꯤꯗꯤ ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯐꯥꯎꯕ ꯌꯥꯔꯣꯏꯀꯣ. ꯅꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩ ꯍꯥꯏꯒꯦ. ꯃꯐꯝ ꯑꯁꯦ ꯂꯥꯏ ꯃꯌꯥꯝꯒꯤ ꯈꯨꯟꯗꯤꯟꯅꯐꯝꯅꯤ. ꯃꯐꯝ ꯑꯁꯤꯗ ꯑꯐꯕ ꯂꯥꯏ, ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯂꯩꯕꯅꯤꯀꯣ. ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ. ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯖꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅꯨꯅ ꯍꯪꯖꯔꯛꯏ. ꯏꯄꯨ, ꯏꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯖꯤ ꯑꯗꯨꯗꯤ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯦ ꯏꯄꯨ? ꯏꯍꯦ, ꯏꯄꯨꯗꯤ ꯀꯥꯎꯔꯨꯔꯦꯗꯅ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯣꯏꯔꯕꯅꯤ. ꯃꯍꯥꯛꯀꯤ ꯁꯖꯤ ꯑꯣꯟꯕꯒꯤ ꯃꯄꯣꯛ ꯂꯣꯏꯈ꯭ꯔꯦ. ꯍꯧꯖꯤꯛ ꯃꯍꯥꯛꯇꯣ ꯅꯍꯥꯛꯀꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤꯗꯣ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯃꯔꯣꯝꯗꯅ ꯁꯖꯤꯒꯤ ꯃꯄꯣꯛ ꯑꯣꯏꯔꯨꯔꯕ ꯅꯤꯡꯊꯤꯖꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯥ ꯃꯥꯟꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯛꯂꯕ ꯑꯗꯨꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ ꯉꯁꯤꯗꯤ. ꯀꯩꯅꯣ, ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ? ꯋꯥꯈ꯭ꯔꯦꯗ ꯋꯥꯈ꯭ꯔꯦꯗ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯦ. ꯃꯣꯏꯅꯗꯤ ꯈꯪꯕꯤꯔꯝꯃꯣ. ꯐꯔꯦ, ꯉꯥꯏꯔꯒꯦꯗ. ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ. ꯏꯄꯨ, ꯅꯁꯨꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯗꯤ ꯏꯄꯨ ꯍꯣꯏ ꯂꯥꯛꯃꯟꯗꯕꯗꯨꯗ ꯋꯥꯖꯔꯨꯔꯦ.
ꯑꯉꯥꯎꯕꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯗꯤꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯔꯁꯤ ꯑꯃꯔꯣꯝꯗꯅ ꯂꯩꯍꯥꯎꯅꯨꯒꯤ ꯃꯃꯥ ꯇꯝꯐꯥ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗ ꯈꯨꯟ ꯃꯤꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯇꯝꯐꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯏꯕꯦꯝꯃ ꯏꯁꯨ ꯑꯅꯤ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎꯀꯣ ꯏꯄꯨꯒꯤ ꯋꯥꯕꯨ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨ ꯁꯦꯁꯦ ꯅꯈꯣꯏ ꯏꯁꯨ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯈꯪꯂꯝꯈꯤꯔꯣꯏ ꯏꯁꯨ ꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯊꯧꯖꯥꯟ ꯀꯧꯕꯅꯤꯀꯣ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯁꯨ ꯅꯨꯄꯥꯒꯤ ꯊꯋꯥꯏ ꯑꯃꯒ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗꯒꯤ ꯀꯜꯂꯤꯕꯅꯤꯀꯣ ꯏꯐꯥꯒꯨꯝꯕ ꯄꯨꯝꯅꯃꯛ ꯊꯧꯖꯥꯟꯕꯤꯔꯕꯗ ꯄꯦꯟꯖꯔꯤ ꯂꯥꯏꯔꯕꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯊꯧꯖꯥꯟ ꯅꯍꯥꯛꯅ ꯏꯃꯥꯕꯨꯁꯨ ꯑꯅꯧꯕ ꯃꯄꯨ ꯑꯃꯗ ꯈꯨꯗꯣꯜ ꯇꯧꯕꯤꯔꯤ ꯏꯃꯥ ꯑꯗꯨꯝꯅ ꯅꯆꯥꯗ ꯇꯥꯛꯄꯤꯒꯅꯨ ꯃꯁꯤꯗꯤ ꯅꯆꯥꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯇꯝꯐꯥꯅ ꯍꯟꯕꯤꯈ꯭ꯔꯅꯨ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯧꯖꯥꯟ ꯂꯩꯕꯥꯛꯇ ꯐꯤ ꯑꯊꯥꯕ ꯈꯔ ꯊꯥꯗꯨꯅ ꯍꯤꯞꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯗꯤ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯃꯇꯣꯝꯇ ꯋꯥꯈꯟꯗ ꯍꯥꯏꯖꯩ ꯏꯕꯨꯡ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯧꯅꯥ ꯐꯕ ꯅꯇꯧꯅ ꯀꯞꯇꯨꯅꯇ ꯂꯩꯔꯝꯒꯗꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯣꯛꯍꯟꯕꯤꯔꯦꯀꯣ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯊꯧꯖꯥꯟꯅꯤ ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯅ ꯏꯃꯥꯕꯨ ꯎꯖꯕ ꯐꯪꯖꯕꯅꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯊꯋꯥꯏꯁꯤꯁꯨ ꯍꯛꯆꯥꯡꯁꯤꯁꯨ ꯀꯠꯆꯔꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯍꯥꯛꯄꯨ ꯇꯨꯝꯂꯕ꯭ꯔꯥ ꯅꯠꯇꯦ ꯇꯨꯝꯂꯝꯈꯤꯔꯣꯏ ꯇꯨꯝꯕ ꯌꯥꯔꯝꯃꯣꯏ ꯂꯩꯕꯥꯛꯀꯤ ꯃꯅꯤꯟꯅ ꯏꯕꯨꯡ ꯑꯗꯣ ꯁꯣꯏꯗꯅ ꯃꯁꯥ ꯁꯣꯛꯄ ꯇꯥꯔꯤ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯍꯥꯎꯅꯨ ꯊꯧꯖꯥꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯧꯖꯥꯟꯁꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅꯨ ꯂꯝꯍꯦꯟꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯊꯧꯖꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯏꯆꯟ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯏꯗ ꯑꯗꯨꯗ ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯒ ꯐꯝꯂꯝꯕꯅꯤ ꯏꯕꯨꯡ ꯈꯪꯉꯤꯀꯣ ꯑꯣꯏꯗꯕ ꯍꯥꯏꯅꯤ ꯑꯗꯣ ꯏꯕꯨꯡꯅ ꯇꯨꯝꯕ ꯌꯥꯔꯁꯨ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯉꯔꯥꯡꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯤ ꯏꯆꯟꯅ ꯉꯁꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯣ ꯍꯥꯏꯌꯣ ꯈꯪꯅꯤꯡꯉꯤ ꯂꯩ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯒꯦꯀꯣ ꯏꯕꯨꯡ ꯉꯔꯥꯡꯗꯤ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏꯒꯨꯝꯂꯕ ꯁꯖꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯡꯈꯥꯡꯅꯈꯤꯕ ꯃꯍꯥꯛꯀꯤ ꯐꯖꯕ ꯁꯛꯇꯝꯗꯨꯗ ꯑꯋꯥꯕ ꯀꯥꯎꯈꯤꯗꯨꯅ ꯏꯊꯥꯅꯨꯡꯗ ꯀꯣꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯖꯤꯗꯨꯁꯨ ꯎꯗ꯭ꯔꯤ ꯏꯆꯟ ꯂꯩꯍꯥꯎꯅꯨ ꯁꯖꯤꯗꯣ ꯑꯩꯅꯤ ꯑꯗꯣ ꯁꯖꯤꯗꯨꯗꯤ ꯎꯔꯔꯣꯏ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤ ꯁꯦ ꯐꯝꯃꯣ ꯏꯕꯨꯡ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯅꯅꯥꯛꯇꯕꯨꯗꯤ ꯐꯝꯒꯦꯕ ꯑꯗꯣ ꯏꯕꯨꯡ ꯑꯩꯁꯦ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯣꯏꯅ ꯂꯩꯍꯥꯎꯅꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅꯁꯨ ꯋꯥꯍꯩꯁꯦ ꯇꯥꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯋꯥꯍꯩꯗꯣ ꯍꯥꯏꯒꯦ ꯈꯟꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯅꯤꯅ ꯏꯀꯥꯏꯔꯤꯉꯩ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯑꯗꯣ ꯂꯩꯍꯥꯎꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯁꯦ ꯌꯦꯡꯒꯦ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯕꯨꯔꯣ ꯂꯩꯍꯥꯎꯅꯣ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯣ ꯅꯍꯥꯛꯅ ꯑꯣꯏꯕꯤꯔꯣ ꯏꯕꯨꯡ ꯍꯣꯏ ꯑꯩꯁꯨ ꯌꯥꯔꯒꯦ ꯑꯗꯣ ꯇꯨꯝꯃꯨꯔꯒꯦ ꯆꯠꯂꯒꯦꯀꯣ ꯊꯦꯡꯈ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯅꯨ ꯆꯠꯀꯦ ꯍꯥꯏꯅ ꯍꯧꯒꯠꯆꯩ ꯑꯗꯨꯕꯨ ꯊꯧꯖꯥꯟꯅ ꯂꯩꯍꯥꯎꯅꯨꯒꯤ ꯊꯣꯠꯂꯕ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯍꯥꯎꯅꯨ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯥ ꯅꯥꯕꯗꯒꯤ ꯄꯣꯊꯥꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯀꯔꯝꯅ ꯄꯣꯊꯥꯒꯅꯤ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯣ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯀꯨꯝꯗꯨꯅ ꯅꯨꯡꯁꯤ ꯆꯤꯡꯗꯣꯛꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯔꯝꯒꯦꯀꯣ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯒ ꯊꯧꯖꯥꯟꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯍꯧꯔꯣ ꯑꯗꯨꯒ ꯏꯁꯨ ꯅꯨꯄꯥ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯀꯣ ꯏꯄꯨꯁꯨ ꯆꯠꯂꯒꯦꯀꯣ
ꯅꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯏꯄꯨ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯆꯠꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ